ngasi wari asi semse samas manipuri youtube channel na puthokjariba wari asi mayam da loksing oibigani haina khanjaraga semjabani aduna mayam kudima taminarasi amasung yengminarasi subscribe tawbiyo amasung mayam da share tawbiyo aduga like su tawbiram ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ? ꯄꯥꯝꯕꯨ ꯄꯥꯝꯂꯕꯗꯤ ꯃꯩꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯕꯁꯨ ꯆꯣꯡꯖꯤꯜꯂꯒ ꯈꯨꯟꯒꯗꯕꯅꯤ꯫ ꯃꯁꯤ ꯅꯍꯥꯛ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯀꯥꯎꯗꯦꯗ, ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ? ꯅꯨꯡꯁꯤꯕꯒꯤ ꯑꯥꯔꯊ ꯈꯪꯗꯕ ꯃꯤꯇꯅꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯁꯪꯁꯥꯔꯁꯤꯗ ꯉꯥꯎꯔꯒ ꯆꯠꯂꯤꯁꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯁꯤ ꯐꯥꯒꯤ ꯇꯧꯕꯗꯤ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅꯦ, ꯐꯥꯒꯤ ꯇꯧꯕ ꯌꯥꯗꯕ ꯅꯨꯡꯁꯤꯕꯗꯤ ꯃꯄꯣꯛꯁꯤꯒꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯨꯞꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯈꯪꯖꯤꯜꯂꯣ꯫ ꯅꯍꯥꯛ ꯈꯪꯖꯤꯟꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯉꯣꯟꯗ ꯀꯥꯟꯅꯒꯅꯦꯕ꯫ ꯍꯣꯏ, ꯑꯩ ꯈꯪꯖꯤꯟꯒꯦ꯫ ꯅꯨꯡꯁꯤꯕꯁꯤꯒꯤ ꯑꯥꯔꯊ ꯈꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯅꯨꯡꯁꯤꯕꯁꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯤꯕ, ꯀꯔꯤꯕꯨ ꯄꯥꯝꯂꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯈꯟꯊꯕ ꯍꯩꯕ ꯃꯤꯅꯅꯦ ꯇꯥꯏꯕꯪꯄꯥꯟꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤꯕ꯫ ꯑꯗꯨꯕꯨ ꯈꯟꯊꯕ ꯍꯩꯇꯕ ꯃꯤꯅꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯀꯩꯗꯧꯉꯩꯗ ꯉꯝꯃꯣꯏ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅꯦ, ꯑꯗꯣ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯅꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯪꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯗꯨ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯁꯥꯒꯤ ꯑꯃꯥꯡꯕ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯣꯏꯒꯗ꯭ꯔꯥ? ꯑꯝꯇ ꯍꯥꯏꯌꯨꯁꯦ, ꯇꯥꯁꯦꯕ꯫ ꯑꯣꯏꯕ ꯇꯥꯕꯅꯦ꯫ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯪꯅ ꯈꯪꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯗꯤꯅꯦ ꯑꯣꯏꯕ ꯇꯥꯕ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯈꯣꯡꯐꯝ ꯑꯃꯨꯛꯇꯪ ꯁꯣꯏꯕꯗ ꯂꯣꯏꯔꯤꯕꯅꯤ꯫ ꯑꯅꯤꯔꯛ ꯍꯟꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ, ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯍꯟꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯥ? ꯍꯣꯏꯅꯦ, ꯑꯗꯨꯅꯦ ꯍꯥꯏꯔꯤꯁꯤ꯫ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯇꯤ ꯁꯪꯁꯥꯔꯁꯤꯗ ꯑꯐꯕ ꯃꯤꯑꯣꯏ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯩꯗꯧꯕ ꯇꯥꯏꯌꯦꯕ꯫ ꯑꯗꯨꯅ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯀꯥꯟꯅꯩꯌꯦꯕ꯫ ꯑꯗꯨꯅ ꯏꯁꯥꯅ ꯆꯦꯛꯁꯤꯜꯍꯧꯕ ꯁꯤꯅ ꯐꯠꯇ꯭ꯔꯅꯦ? ꯐꯗꯗꯤ ꯀꯩꯅꯣ? ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕꯕꯨ ꯀꯔꯝꯕ ꯂꯩꯔꯤꯒꯦ? ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ, ꯑꯗꯒꯤ ꯇꯥꯏꯕꯪ ꯁꯪꯁꯥꯔꯁꯤꯗ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯗꯅ ꯍꯧꯖꯤꯛꯁꯦ, ꯑꯗꯨ ꯃꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯍꯣꯏꯅꯦ, ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯍꯜꯂꯛꯀꯗꯕꯅꯤ, ꯃꯈꯣꯏꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯂꯨꯒꯗꯕ ꯑꯩꯈꯣꯏꯁꯨ꯫ ꯑꯗꯨ ꯉꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯉꯁꯤꯗꯒꯤ ꯑꯣꯏꯔꯁꯤꯀꯣ꯫ ꯑꯗꯨ ꯅꯪꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ, ꯑꯗꯨꯒ ꯃꯤꯑꯣꯏꯕꯅꯁꯨ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯛꯀꯗꯕꯅꯤ꯫ ꯁꯤ ꯅꯍꯥꯛ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤꯀꯣ꯫